सोशल मीडिया साइट ओइरिबा फेसबुक द कोरोंगानबा खुमन थगलकपा वाफम खरा मैम थमजगे कुकी अमता ट्रोल तौबुदी मीगी यूनिटी अमदी मजाती वखल खनबगी सांगसे तमजनिंगाइनी अखोय मैतैद ओइरमो ई मसेलगा येकनबगा पारगा लोइरनी अमुहन हौगटपा ngамmoy haba wafam thamlakli अमरोमदना रोबिन मोंगांग खोरापुम थमकु वाफम खरना मयामना हाइफम थोकपा साइफम थोकपा बेरी मसैगी डॉक्टर दुर सैबियु हाइबियु सिराय पन पन्दुना सैबदु ऐ खांग ngamde haba wafam thamlakli ngasinu mida waram phong kiba tuwan manipuri sifong sing amasum thokiba thawdo wathok sing dagi maru ebi I paw sing mayamna thamjagi ahanbada kanglai paki maira dagi pata phangna bu official process tarakpada revenue amadi settlement department gi employee sing na makoi dagi senja thumja thabiyuno yumpham gi pata paidina leidiba lairaba miyoi sing gi dama aikhoi leidi mmtu lamdam asigi yellow furup oiriba mitei kanglukki manungda sothana amadi lairabagi pankhai manungsana hingliba yumpham gi pata leijadaba miyoi singna lainga ki satna kanglon gi matungina land allotment form loraga menpham tokpa khudimak men loiraga mari leinaba SDC loisang singda lanfikraba matung pata phangnabu official process torakpada revenue amadi settlement department gi employees singna makoidigi senja thumja tawba amadi asaram thiba tawbiganu haina maitai tribe union mmtu gi convener youth wing gi howism suraj mitai na press thokpa sirol asina hai premium natraga tax thigadabani haibigi namada pubu thang ngamloidaba senfam amata demand tawbiganu loidana kari sunatabada araiba thabakta yamna lusina haijinduna lana lamjingbagi thabak tokpiro madugi matam natre miyam yamna wonare furup asigi tungi mirol gi dama khalaga thamoi sengna thabak khradi tawbiramu haina mmtu gi maikeidigi mari leina ba miyoi singda nunglukna khangalakli loidana lairaba miyamna yumpham gi pata phangnaba sen songduna hotnajaba matamda rajniti gi khudong saba lawduna asan mirai naiba aigi mini magi mini haina khaidoktuna misang sanga naiduna pata paibi hai yadi haiduna khut thingjin biganu haina botha daraga khankhiba hojikna miyam gi mihut oiriba miyoi sindasu apil torokli serol asina hai manipur sing asidi manung amati mapal da gi yawna mai kai kya dagi tuan sapu kya ama lakpadigi furup asi kangkul mut khiba yabigi akiba porakli lakliba internal amadi external force kya si lamdam asigi miyamna mayong yana thengna duna amadi ngak thokuna lakli phibam tadraba mitai furup asi Indian constitution gi ngaklo ama phangnaba haiduna schedule tribe list salhanbiu haina central amadi state government takna duna lakli adubo taliba demand asi nungda ising saibaga pankhak oiduna lakli hairi Solasina aroibada hairibadi Manipur gi loibi singkhong singya athapa khungang gi mapham kya yumpham gi pata paiduna leiriba mitei singna mari leina ba loisang dagi land allotment form lobiu amadi asoiba yauduna menchilaba matung mari leina ba SDC gi loisang singda thajanbiu haina su apil torani loidana miyamna land allotment form lobada amadi thajanbada khudong sadaba leirabadi maitai tribe union dagi mating lobiu yumpham gi pata paidana leiriba lairaba miyoi singi damak mating pangnaba matam suppada aikhoi leijari hairi ensu pawusida makatana fongdorakli makasa tharak poina to papauna maipuna awang sekmagi khulngak pasingda lupali singni fugani thoirongge polam sing tengbangkhre maipun gi advisor Rajendro no khulngak pasingna mapung fana training pigani Mitei isilinaw singi apun bagi sakta mamadingam kayda sing narabiba mitei singi yekna ba ama oiriba koki militant singu mayok nana ba awang sekmai may kay ngak diba kung ngako singda mitei koy punsin si may pun githawmi singda nga si sing lemba charitable trust top oripong kusinarakpa polam kya khudo tamkre ngasi kusinakiba polam singa dudi khongraw taragani thoi furit taragani thoi khongup tarago humdoi cap taraga manga hand glove taraga manga amadi carrying bag taraga manga apun bada lupa lising ni fugan thoiga satruka taragi polamni ngasigi tengbang khongsat adu group asigi advisor pangambam Rajendro na lusingki khongsat adu ramai pungi senior advisor KK Wahengbam group asigi admin Bobo Pundrakpam Ibomsa Moirang Them Zoimati Irom Sangita Khoiram Prafulo Wahengbam Suresh Khangembam Napoleon Pyroism Yaifaba Longjam Johnson Khoimu Thanauzam amadi Sanjit Laishon singba maruiba thaumi kya saruk yakhi ngasi gi khongsat adu saruk yakhi basingna
khulngakpasingi mafamda asa athaksinsu khudol tamduna chaminaki khongset adura saruk yakiba group asigi senior advisor KK wahangbamna phongdokibada haukiba sahigi me ahumdagi kuki theory singna mitai singda satharakliba lanasi loiba manbagum tawribasi asingbadi loiba khaknai khiroi tumina leizariba mitai singna kuki singna tattana kaihaurakli kaidongoi amukut thoknaduna miyoi kya sikhigi tawri khangamdri aduna aikhoidi section leibigi tangai fade tasengna tharumda omduna leiriba maigi singumani lana sigi solution puraktuna tangdu leitaba lamdamam ohelakani haibigi thajabasu leite aikhoi hauzik sel tungi phibam asisu asuki matik maning halakle manglomna satpa sakut khongthang amagi damak leibak myam amadi paliba lengana honaba tangai fade aiki khongsara dura saruk yakhiba group asigi advisor su oriba former SPG trainer Prime Minister of India Rajendra Pangambam hai maike dongi khulngaklambat naha singaduna langi lalong sing martial art ki kanglon kya sugaina takpirami khulngakpa singaduda mapung fawa training pigani haibigi thajabus thamlakli ningsing mayai maipun gi thawmi sing hauji phokliba lan asibu mayoknariba khulngakpa singamadi lamdam sigi ka hena waraba khudong sadarba singi mafamda leptana sel yauna atai polam sing mating pangani haikenasu pawsida makhatana phongdorakli atopa pawmana hairok ac gi awaba taraba singda MLA thoksom Dr. Rajesh Syamna tengbang polam yendokre handak thokiba len yawa akan manonglei nungsit aduda hairok kendra gi tuan ba mafam singda yum homdokhiba madi tekpadagi leifam leitaduna relief camp hangduna leiriba awaba taraba miyamda ngasi kendra sigi MLA Dr. Thoksom Rajesh Syamgi lusing makhada siemba hairok kendra relief committee na sana thanaba polam singgen thokpawkhre ngasi ahan boina hairok kendra gi manung saliba hairok amasung salungpham gi relief camp da leiriba miyamda sana thanaba polam singgen thokhi mateng pang maduru saruk yakhiba hairok kendra relief committee gi secretary ningthaujam Brozen hai handak ki len yawa nonglei nungsiraduna hairok kendra gi yum kaya marum amang ada toki ka hena sukpa singi relief camp hangduna leinari asiguma ka hena awaba taraba singda hairok kendra gi MLA Dr. Thoksom Rajesh Syamgi lusing makhada ngasidagi relief committee na tengbang polam singgen thokpa haujabani ki mateng pang madu makhata na satakigani hairaduna lengaki mekedigi awaba taraba singda pigidaba mateng su athuba matamda phangana na hotnari ki hairok kendra relief committee gi president Thoksom Saurajit amadi atai thami singsu ngasigi tengbang khongsat aduda saruk yakhi atopa pawna koktha village gi BSF lakthokpa yaroi Fox Tenopal district ki manung sanma Myanmar border leiba koktha village ngakpada maru oina thodang loriba border security force BSF company ama lakthokna ba honarakpadagi koktha village authority amadi miyamna yaningda phongdokpunu wokat mi phamduna sangchiliba khongjang asida Federation of Civil Society Organization Fox Manipur Sapsana Koktha Miyam Gidamak Lepti Amas Manipur Lengang Nasu Hiramasida Uning Sang Bagaloidana Koktha Miyam Fauriba Mi Pibasi Koknaba Sapsana Tabulokadabani Haina Fox Kisirol Aman Hairi Siolasin Hai International Border Naitom Kundariba Amatangai Mite Village Asi ngasilamda masida sin kuki narko jauksingna mitai community ki mathakta landarakuna madi manipur gi apunbagi saktam singna duna sathariba lanasi thokringai mamangdagi hauna ana leng gi matuk chaba facility fangdaba mai masingi khudong chaba madi sana thaknama pulam kya pusilakpad awab kya mayung aduna leibani thokliba lanasina ngasidi village asidagi hendoktuna atopa mapam amatada satpa yadana leiri aduna hana morida satuna sana thanaba polam sing lauramba adusu sin koki jau furuki miyoi singna asauba tanja ngaiduna leibana hena awaba pibam amada mayunari ningsing bayawadi handak ikui kuiduna haukiba mars ki tang taraga mathoida koktha khunauda yumani mai thakiba leirabani asengba tanja ngaiduna leiriba mitei kulasi loisinna ba hotnaduna leiriba tanja sida kulasi ngakpada marueba thogdang lauriba BSF company ma laukthokna ba hotnarakpa thawong si taraina laudi asigumba phibam asida mafam asidagi BSF lakhoki waibasi khulasi muthana ba hotnabani hairodabagi maram laiti haina state government su kudakta miyeng sangbiu hairi atopa pamna 6A side football tournament hawdokre the voluntary development organization sinduna 6A side football tournament lukram puram hainau makhong ground hawdokpagi pangtokre hawdokpagi thoram madura chief guest oina laisram Bobby Devi
Adakya Imphal West President Oina Laisram Nabu Kumar Singha, Social Worker, Guest of Honor Oina TS Fuljan Singha, Officer in Charge Internal Task Force Director of Trade Commerce and Industry Lukram Ngobu Singha, Pradhan Maklang Gram Pansat, Amom Rajan Singha, Proprietor Brick Farm, TS Inaus Social Worker as Gozen Allies Ibomsa, Social Worker Nusuryaki, Tharamadur Ahanboy Nisanakiba Mesta. Mana inkol FC amasum video FC location sanaki loinana goal ama sanaduna draw saki haidi amaromdana selin desert and award sing harau tiam okre BL Foundations Bengaluru na Rabindra Ratana Puskar 2024 piraglaba konthawzam kunjo singa nomaithem nilamani mitai furaingam kaising maisnam Iho Sauba Singa, Laisram Yatra Singa, Tongbram Sanatoma Singa, Maisnam Toiba Singa Bu, Selin Digital na Asamba Toram Amagaloina, Selin Digital Gingasi Harau Tiam Okre Haina, Selin Digital Gi Hills Publicity Officer, Case S. Zem Singan Haidi, Seola Sinhai, Toramasiga Madi, Legend Doctor Panjabum Lanazit Singa, Chairman Selin Digital na Fungo Kivada, Hausiki Matamda Ahalaman, Itak Tongba Singbu, Haurakliba na hasung ikai kum na buwat pagi mami saw na tari basi apaba kudam nate. Ay koy na ahalaman singbu ikai kum na buut pagaloy na na makoy digi pauktak pauraw kya kangjina na bo hona hugadabani. Unsida may pakpamiya maoy na bo hona bada ahalaman singi pauktak in na mataw yam natay. Ahalaman sinasu akang makiyabusu masamasu oy basingda akak palay na takpi tambirang gudabanaki. Ngasigi Tauramadu Tiam Somen Singa, State Coordinator Gyanratana Sahiti Academy Medi, Ketrimayum Jem Singa, State Secretary Bahujan Sahiti Academy Su Sarugyaki Hari Atopapamana Mioema Tamtina Purambagi Tawong condemned Tarabli, how keep April Kungani took Numidang, Taba Lesson Tem Awang Lekai, Basikung Lerak the Leva. Laisang Tem Dananjoy Singa Sainifu Apopo El Yaima Singa Imunganung Yoeba Watu Amada Sakang the Bukutpu Mana Asumaran Yang than a Sibiana Tamtina Pura Langto Pirama Tong Adobo Laisang Tem Apun Maluk Maira Pai Medic Club Organization Sing Akan Mamong the Yaning the Bafundora Clip Laisang Tem Apun Maluki President Hayes Prio Kumarna Matung Asigumba Laikai Kaki Weba Tagbo Watok the Lamda Masiki Miam Butanaram than a hector could Thingzin bidana ba apuk toroki loina khuman United Club amadi Mera Pai bi Association mayang Imphal na lekai amagi thawdokta asum aran khangdana Manipur gi paukse khrada nakal amagi miyeng da lana pau phonglakpa si lebuk thibani mathak amuhana lana pau phongbidana bas ningsinglakli adu hausi kuina ti myam pau si matang sa lusinjarage mas myam puna no ba update ngaminasi